Akasbani Imphal Nayani Devi na pau pajari ahanbada maruoiba pau tha ama chumna chatarakpa National Road Safety Month Singani kundaru loisinbagi thauram hojik Imphal gi Palace compound da leiba City Convention Center da pangthokli Trade Union sing amasung lomi loop singna tongan badabi sing taksinduna ngasi leibak sin thungbada kauriba general strike Manipur da su chathari Any Sina Wangnopok Raja Singi infrastructure, livelihood, research amasung culture gi thabak thaurang sing paikan aba haukiba January thada punna lupa koti marifumathoi lag yankai hena kai thokhi amasung Kendra gi budget khana nainabada yumpham yawda pawarol sing phongdokpa amasung Lok Sabha bu lana lamjing bagi damak birodhi luchingba Rahul Gandhi gi mathakta sarkarna privilege notice pukhatlagani hairi Thama chukna chatarakpa National Road Safety Month Singani kuntaruk loisinbagi thauram hojik Imphal gi Palace compound da leiba City Convention Center da pangthokli Rajya gi Transport Vibhagna sinba thauram aduda Mukhyamantri Yumnam Khemchan Upa Mukhyamantri Lo Sidikho Mantri Singh Govindas Kontaujam amsung Khuraijam Loken Singh Chief Secretary Dr. Punit Kumar Goyal Madi Additional Chief Secretary Transport Anurag Baspai Saruk Yari Thauram asida Rajya Traffic Police amasung Motor Vehicle Inspectors singda road safety equipment sing khutsinagani Manipur Health Service Portal so hangdokani tungda road safety ga mari leinana transport vibhagna pangthokhiba lamsang lamjel amasung laiyekpa changdamnabada makok mathang takraba singda mana mathum piduna punging thogatkani All India Trade Union Congress Trade Union sing amasung lomi loop singna tongan badabi sing taksinduna ngasi leibak sin thungbada general strike chathari makhoigi dabi sing adugi manungda labor court mari mak handokadabani MG Narega bo topana mahut sinba yaroi worker singi hak phanghalu Anganwadi Asa amadi midday meal scheme singi worker singi sarkar gi karmachari oina sak khango National Highway singda ayat pan yaudana chatpa yahallo rajniti gi oiba wari sanaduna Manipur gi irang loisillo haibana chingba yauri General strike asi Manipur Government Services Federation su saugatli hairi karmachari singi pithoktana leiriba chada taranipan DADR pithokpiyo nipan suba pay commission gi tolop Manipur da su chan ahanaba thabak paikatlu thabaktagi pothabagi matam chahi humphudagi humphunitoi de hengatlu karmachari singi all pension system makhatana chana lo haibadabi kya su yauri Regional Institute of Medical Sciences RIMS Imphal da Child Wellness and Autism Clinic ama ngasinungthil hangdoklagani clinic asi RIMS ki Department of Psychiatry da hangdokani masi RIMS amasung DEIC Imphal West na punna chalaigani clinic adu hangdokpagi thorom da RIMS ki Director Professor G Sunil Kumar Sharma State Health Mission ki Director Dr. M Dinesh Singh amasung Imphal West ki CMO Dr. L Dayabati na chingba saruk yagani Manipur State Sports Policy da hakjangi phibam da mimanadraba singi akhanaba sports hapchinnabagi matangda nongmagi oiba khana nainabagi mifam mamangasi Hotel Imphal da pangthoklagani mifam asi Rajya gi State Commissioner for Persons with Disabilities Youth Affairs and Sports Vibhag amasung Disability Sector da thabak tawriba NGO singa khujamnarga pangtokadabani North Eastern Council NEC na Wangnokpok Raja Singi oina infrastructure livelihood research amasung culture gi thabak thaurang jing paikatpada mateng oinaba haukiba January thada punna lupa koti marifumathoi lakh yankai hena kai thokhi NEC na Nagaland da tungan ba chakhwat thaurangi project singi damak mamang thada lupa koti manga lakh humphudra hena thadokre wafam asi donor mantraloina masigi January thagi status report phongdorakpani masigi mathakta National Highway chamakun mapan egi Jaluki dagi Peren Jilla gi New DC Complex Model Township phawbagi lambi semnaba SIDS Roads Scheme gi makhada lupa koti manga lakh humphuma to hisu kaithokhi
January thada Arunachal Pradesh ki oina NEC-na lupa koti taruk lising humfudranipan hena kaithoki. Senpham madu Arunachal Pradesh ta mamalon chakwat hanaba yauna tongan ba chakwat taurangi project singi damak kaithokpani. Tabiriba pawasi Akashbani Imphal dagini. Parliamentary Affairs Mantri Kiren Rijijuna Hairi budget ki khanna naina bada yumpham yaudaba warul sing phongdokpa amasung Lok Sabha bu lana lamjing bagi damak birodhi luchingba Rahul Gandhi ki matakta sarkarna privilege notice ama pukhatlagani. Ngarang paumising da wangang bada Sri Rijijuna hai Rahul Gandhi na Pradhan Mantri Narendra Modi ki matakta kanadama amasung aranba maral kaya su sikhi. Sri Rijijuna hai Sri Gandhi na notice amata pidana karida yumpham oiraga sathiba maral sing adu siribano. Mahakna hai Lok Sabha amasung Rajya Sabha animakta maral sirakliba sing adu maram chai haina unaba rules of procedure and conduct of business ki yamna mayek singlaba chanak anglon sing lay. Madugi mamangda budget adu khana nainabada saruk yaraduna Lok Sabha ki birodhi luchingba Rahul Gandhi na hai kendra ki budget aduda mapung bhaba mazak amata yaugde. Sel Thum Mantri Nirmala Sitaramana hairi thabak phangnabagi khudung chaba pinaba amasung growth leyanaba sinmina mapungwina thabak tawba udyog sing amasung MSME singda ahenba mityeng tamduna leibak asigi mating leibai infrastructure sengwatnaba sarkarna kanna honari. Ngarang numidang mantri na Lok Sabha da kendra gi senba chahi lising ani kuntaru kuntaret ki budget khanabagi paukum piki. Rajya Sabha na ngasi senba chai hilising ani kuntaru kuntaret ki budget kendra ki budget makata na kanaba ahogani. Kendra ki budget sadaran oina kanaba duta Sel Thum Mantri Nirmala Sitaramana paukum piraba yai. Lok Sabha da road map for Indian economic growth ki matangda Standing Committee of Finance ki report su puthokani. January 19 da hokiba budget mipamgi ahanba tangkak asi hayeng phawa chathagani. Ani suba tangkak na March 8 dagi April ani phawa pangthokani. Central Board of Secondary Education CBS sina chaihi asidagi class 12 ki pakumche singyeng bada on screen marking OSM chan ahalagani. Adum moinama class 10 ki pakumche singdi hanagumna physical mota chanakigani. CBSE ki examination controller Sanyam Bhadwaj na high efficiency amasung transparency hengat anaba board asina leptana honaragliba adugi saruk ama oina class 12 ki pakumche sing on screen marking system asi lisingani kuntaruki parika hadagi agdok lagani. Chaihi asidagi class 10 ki second board examination chu pangthok lagani haina board na lauthokhi. Parikha si masagi performance hena pakat aningba mahiroi singi optional oigani. Board na hai parikha sin langbagi guideline sing amasung on screen marking gi matangda kupna khanganaba hayeng ayuk pung 12 da live webcast tawani ahina su board na lauthokhi. Pradhanmantri Narendra Modi na ngarang Rolls Royce ki Chief Executive Officer Tufan Irjin Bilgit ka unakre. Social media da thagat pawarol amada Sri Modi na hai Rolls Royce na Bharata makhoi ki thabak thorom hengat anaba amasung leibak asigi innovation da thawai yawbana ahasinga punna thabak tawminna anaba pamliba adubu taramna wo i. Bharat amasung America ki interim trade agreement pu firolgi udyog na taramna okli. Alok Industries Limited ki director amasung Reliance Industry Limited ki president Anil Raj Bansina hai yanariba asina Bharat amasung America ki marakta lalol tik tawbagi chang hengat ahlagani. Mahakna hai thaurang asina firolgi udyogta thabak tawriba mi koti mari makhai hena kanaba phangalagani. Sri Raj Bansina hai framework asina thabak pibai hengat ahlagani amasung udyog asigi pothok su hengat ahlagani. Aroibada maruiba paw mo. Thama chumna chatharakpa National Road Safety Month lisingani kuntaruk loisinbagi thauram haujik Imphal gi Palace Compound da laiba City Convention Center da pangthokli. Trade Union sing amasung lawmi lup singna tongan badabi sing taksinduna ngasi laibak sinbat thungbada kauriba general strike Manipur da su chathari.
NECना अवांग नोंपोक राज्यसिंगी इंफ्रास्ट्रक्चर लाइवलीहुड रिसर्च अमसुंग कल्चरगी थबक थौरांगसिंग पाइखनबा हौखिबा जनवरी थादा पुन्ना लुपा कोटी 34 लाख यांकही अन काइथोखी अमसुंग केंद्र की बजेट खन्ना नैनबदा युमफम याउदबा वारुलसिंग फोंदोकबा अमसुंग लोकसभाबु लाना लमजिंगबगीदमक विरोधी लुचिंगबा राहुल गांधी की मतकता सरकारना प्रिविलेज नोटिस फुकलगनी हाइरी पाउलुजरे।